Social media da viral oirakliba ngasi ngaki mamangda Ccpur gi PC nursing home da Central Force jangsilakpadagini haiba kuki nupisingna tanthokpagi sakta mama sabsaba pau mayam punna makhata nangaminasi Drug Power Sang Lubani Haiba Saudarikal Village ta Jiribam district ki manung sana laiba Borobekra police station konba jaga sida nongmaina kap thorakri hari hairiba thaudo sida police na handuna su nongmaina kap hari police na AK amasu AK nongmai masu recover tawba ngamle haibaga loinana singnaba mioi sing verify tawreba pawma laidi makata ba update apun mamyam pun ngaminasi Thazane Wediba Pau Mana Hausa social media platforms in the viral Wediba Andro police station duty tab and have a personal Malakitra Hedi Mataukram Lakita Bano have a Husipoku and the Subsana Kamangam Trihedi Mark AMD Arisa Constable number 1804094 Hedi Mark AMD Anwar Ali Yaripuk Nintona Imphal East Gi Hairibi MD Anwar Ali gi masanupan hens paumna makatari sabsaba update myam pun ngaminasi Hausi akampat relief camp da laiba IDP singna India gi 15 August na lakpada amuba masugi phiral paiduna yaning da utpaga loinana makhoibu masa masa gyum da halan biu haina penda gi khulaw ke lauduna ready sakhibi gi sakta mama Support. Mapalangi pamu aina tayas strike Hotis Kungatre Siri Taragapana Aso Apanang Leheba Yemen Forces ki wapmama Yemen government na Fongdukli Maduri National Resistance Forcing na strike Thabada Alba Western Zaikilda Yamdabra Hoti Kungatre militant Hatkre Duga Taragapana Aso Apanangli Yamlaba military vehicle Kayama Tugai Krieri Numid Humni Makshida Yemen Southwestern Tais Province ta Al-Baq Front Strike Thabada Hairiba Yamdrabada Hoti militant Kungatre Hatkibani Adugo Taragapun Muna Aso Apanang Kibani Hari Haribo Pamasi Government Alliance National Resistance Force Fongdokibani MLA Paulilan Haukip ki Asengba Voter Records EO Office na August kun fawbana miyam da khangan gadabani sansoi Saikot Kendra ki MLA Paulilan Haukip ki Asengba Voter Records EO Office na August kun fawbagi manungda miyam mayek sina khangan rabadi Manipur High Court da PIL file toragan hana kombi AC general election thengnaba thaurang toriba social activist sanjoi ahan themna fongdokri mana makhata na haikibada BJP ki MLA Paulilan Haukip asi kadai digi lak pano haina miyam da singnaba leiringai ki sera asida inglisingani ga kungani thoi khaktada Saikot Kendra gi polling station number 69 gi voter serial number 512 yaw thengne
English Inganiga Mangagi voter list Yaudaba Misa Asi Matau Kramna SIR gi draft electoral roll Yorakibano Hibasi Wahang Lakli SIR gi draft electoral roll the MLA Paulilan Haukibasi Saikot ACG polling station number 74 gi house number 6 voter serial number 514 da Matau Kamdona Karamna Yauribano MLA Paulilan Haukip ki asingbo voter record asi English ngani ga kungani thogi mamang na ma masma ki mapa mapusing state asi ki karamba kendra da voter san mano Paulilan masagi sahi nifu ga manga nifu ga taru fawo voter list ma amasma ki imung manung yaudab no matau kram English ngani ga kungani thoi khakta da saikot AC ki voter list sali bano maramadun August kun gi manung da CEO office na miyam na mayek sin khangandravadi high court ta PIL file tawrgani Amas Google the Pangpo record matung in a cycle ACSC English in a Taraga Nito the Botter Masin Lissing Nifukamanga Satika Kuntrakampo no Keduga English in a Kungamangaki SIR than a Botter Massing Lissing Kunga Samapanga Kungamanga Henkatuna Puna Botter Massing Lissing Fugatur Satruko Fugamari or Rivasina Hena Samam Navapokali Walking Committee Urkul Headquarter to Gitadorakpa Press Community Amada Koki Singna Lanka Naga Villager Ani hat kiba ani na asu apa nangan kibagi matangda wapum kiyama fungdorakli hairiba press communication sta fungdorakli wapum kharana walking committee tangkhul nagalong TNL na akan mamongda mara laijadraba naga villager lanka haibidi kangpokpi district ki manung sana laibada khulai matik sana pairab koki kader singna Koki National Front KNF amasung Koki Revolutionary Army KRA na back tawba khulai paiba koki militant singna Mara Lajadraba Naga Misam Farmer Ani Hat Kiba Duga Ani Mana Asu Apan Hangarang August ki tang taramari English ngani ga kun ga trok thokiba thawdo do akan mamongda condemn tawri hairiba Mara Lajadraba Laikhidraba Naga Farmer Dugi Mamingna Weleng Bau Sawang se kuntraga manga amasum kawidin nang abon mai se yangkhai ga marini aduga soklaba miyoi sing sina laliang jinang abon mai se yangkhai amasum namthilung bau Pren mai sai nifuga manga ni haiba khangmam le KNF ki leader oiriba Jangboy Kipgena KRA ga khusam naduna yamlaba kedar yangkhai muki mathakta laklaga hairiba ambush asi Lanka village ta sarona pung ayuki pung ter makhai muk taba matamda irai numita satharakibani hari masigi attack asigi mamakta hairiba kailenjang da thokiba thawdo amada kuki masana makogi yumsing adu mai thajakibani hairiba mai thadokhiba thawdo asina Mara Lajadraba Nagagi Misam Singda Hokiba August ki tang tara English ngani ga kun ga thokiba thawdo do Naga singda blame tawribani Laibak thiba thawdo si KNF amasung KRA gi apun ma khutpu amana suspension of operation su satnariba government ga thokliba thawdo si Naga singi mayokta Chief Minister Yumnam Khemsana Numit taraga mangani gi manungda arm volunteer singoina haribo khulai singasi surrender tawgadabani haikiba thakiba ga matam ga moina ni masigi matungda naga civil volunteer singna hariba singasi ngakna sanaba athingba kya thamkiba ga loinana masigi marak asida koki khulai matik sana paraba miyoi singna ona tainaba mawong advantage loduna hariba naga singi mathakta satharakibne hari thawdok sing ambush abduction extortion loot arson amasung Mihat mipun kaya ye sathabada yauriba maralairaba khulai paiba kuki militant singsi matakta state government akan be action lakholo haiba wafam yauna phungdorakli masidana tana wuhang kaya amus hanglakli karigi damakta kuki singna free handa Manipur gi singna kuki singna khulai faiduna kweza satpa yahalibano haiba wahang amasu hanglakli Laikhidraba amasum asu apanang horiba imafangda walking committee TNL na thamoisung nungaitaba amasum saruk yabak phungtokpaga loinana hairiba thawdo osida sienariba mara lairaba su satnariba koki militant sing asigi mathakta state amasum central government na khudakta action lakhol haiba wafam yauna phungdorakli khangabo kendra gi mafam khudingda agriculture da permanent solution ama thamgani Dr. Roman Kumar Youth Ekoi Mikap Thoklasi Haiba Wakalunda Ngarang Sanga Yumpam Nahasingweba Youth Political Conference Ama Ngarang
Thobal district ki manung sana lai sangai yumpam community hall pangtok rairi thauramadu team Dr. Roman Kumar sinkibani conference adu da puna sangai yumpam khakiweba naha lising am hen banu saruk gya ki rairi ngarangi conference adu da kendra sigi youth kyana amatu oina warep kya sulokhi warep sing adu gi manung da khangabo kendra gi oina lakaduri ba english ngani gi kunga taret ki general election asida Dr. Khundrapam Roman Kumar sangai yumpam gi weba ngarangi youth ki mifam na amatu oina support tawba haina lepnaki Khangabo Kendra sida Rajniti goiba anaba mayol mapur anabigi dama khonariba Dr. Khundrapam Roman Kumar Singabu mai paknabigi ngarangi mifamasigi youth singna unity oina khonaba hainasu yana khiyena pawus na makhatana su phongdorakli